Manipurgi numidangi paumiyeng tabiriba pumnamang puthoi laisramna khurumjari ahanbada Chief Minister Birenga Prime Minister Narendra Modi ga akhanana unaduna Manipurgi matangda wari sanabadi Fangkhidre Manipur miyamna Prime Minister Narendra Modi gi Manipurgi Chief Minister N Birenga unaduna Manipurda thokliba kanglup anigi lana si loisinaba wari sungsoi soidina sanagani haina khalamba du ningba kaiba oire BJP na panba state singi Chief Minister singi mifam New Delhi da pangthokre mifam du Chief Minister N Birenga Prime Minister Narendra Modi ga unarabasu Manipur gi lana si loisinaba akhanana wari sanabadi Fangkhidre hairi Bharat ki Prime Minister Narendra amasung BJP ki National President loinana Union Minister JP Nanda na preside tawduna ngarang New Delhi da laiba BJP ki National Headquarter da pangthokiba CN conclave aduda BJP na panba state singi Deputy Chief Minister singsu saruk yaki Niti Ayog ki mifam loiraba matung numidang waram mifam aduda handak pangthokiba Lok Sabha amasung state kaya gi Legislative Assembly election sing da party ka performance amasung matung tarakpada pangthokadaba election sing da hena ningthina performance piba ngamnaba tongan bo wafam sing puthoktu na yamna kupna khanaki mifam aduda lengang na paikhaliba welfare scheme sing kanaba miyam da pungphana phanganaba gi matang da su mifam aduda khanaki hairi amarom da state asigi Chief Minister N Biren gi oina de state asida irang hek thoklakpadagi Prime Minister ga mifam da wari sanaba si handak yasina ahan bani Moinamong Manipur da thokliba chahi ama helaklaba lana sigi matangdadi Prime Minister na su kariguma wafam amata haudorakhide loinana Chief Minister N Biren ga wari sanabagi khudongchaba dudi haujiki oinadi Prime Minister Narendra Modi na pidana lairi hairi amarom da Delhi da lairiba Chief Minister N Biren na Manipur da thokliba irang asigi matangda Prime Minister Modi ga khanana unaduna wari sanarabra haina Congress ki luchingba Joyram Ramesh na hanglakli microblogging site X ta thagalakpa post amada Joyram Ramesh na phongdokhibada matung innadi ngarang New Delhi da pangthokiba Niti Ayog ki mifam amasu madugi matung BJP ki National Headquarter da pangthokpa Chief Minister conclave da Chief Minister N Biren saruk yaki adubu Chief Minister na Prime Minister ga akhanana unaduna Manipur gi isugi matang da wari sanarabra masigi mathakta Prime Minister na Ukraine da chatringe amadi chaluraba matung da unaduna yarakhibra haina hangki panba yai lenga asigi Prime Minister August thada lana cholaba Ukraine da chatnaba thawrang tawduna lairibani makha darakpa update da Imphal More Lambida illegal tax lawbagi mayokta wakat mifam phamkhre Imphal More Lambida service tawriba gari singdagi illegal oiba tax ka hena lawba ka hena demand tawba kariguma matamda tax lawbagi namada posai fajinduna thamawbagi thawong ayak laitna chatharakpagi mayokta Imphal More Transport Association IMTA na hokiba tang kunga mari dagi lambi asi matam kaktana ban tawbagi khongjang changsilakpaga loinana association asigi miyoi singna ngasi palel Chandel lambi gi lamkhang center mapada wakat mifam phamkhre Imphal More Transport Association President KT Ruwangam na Imphal More Lambida gari service tawraga imung manung puriba singda illegal oiba ka hena sel gi demand tawriba asina maram oiduna yamna awaba oinare association asina taliba demand singdi Imphal More Lambida service tawriba gari singdagi illegal oiba tax lobiganu lambi asida lawriba tax hanthabiu amadi tax lopom masing hanthabiu amadi gari singdagi fazil hoba potsai sing pithokpiu haiki Makha tarakpa update ta Mitei bu ST ki status pibinaba Union Minister singda memorandum pisilagani Tombi Mitei Furupu Scheduled Tribe status pibinaba Union Minister of Tribal Affairs Jal Oram amadi Union Minister of Health and Family Welfare JP Nandada memorandum pisilagani haina Siva Sena Manipur State Unit ki President M Tombi na phongdokre Babu Parada laiba Siva Sena gi office ta ngasi pangthokpa pawgi mifam amada wafam asi phongdoladuna M Tombi na hai ipa ipu singna thambiramba lamkhai asi kaihandana thamsi hairabadi aikhoi amata oina punsinba matam yaure yelomi ama oina poklaga isagi ngamkhai ngaksaba ngamdrabadi aikhoi hinglubagi kanaba leite masida political party amana amabu hundok khunjin tawduna political gi khudong chaba lognabagi matam sunatte mising yamdaba Mitei Furup kansi hairabadi ST natana atopa lambi leite tangai fadaba segi yenglaga ngasi Delhi gi dama Imphal thadok Mitei Furupu ST status pibinaba Ministry of Tribal Affairs Jal Oram amadi Union Minister of Health and Family Welfare JP Nandada memorandum piduna taksilagani politics haibasi lebaki yaifanabagi damak tawbani ireibak ifurup na lekha tana mangkraba matamda politics tawba yaroi khwaidagi maru oiribadi furup amadi leibak kadmani haina mahangna makha tana phongdokhi makha tarakpa update asidi editorial kalam okangla pawdagi lakhotjarake furup nungsibagi ihul na thairakpa Manipur lairiba political party singdagi hauraga civil society organization CSO human rights organization amadi leibak miyam gi fanaba honariba luchingba singi mafamda nationalism haiba wai asi toina ngangba thengnei nationalism haiba wai asi marebak maramdam nungsiba ningba amadi ningtam lalhobu sogatpani national haiba sina khunai gi oiba nationalist haiba sisu ningtam lalhobu sogatpa haina nixtari na wan thokpiri state asigi miyamna nationalism hariba si Indian nation asini lawi Wakhalon asi achumba wakhaloni adubu Manipur gi luchingba singi mafamda nationalism gi wakhalon aduda
Manipuri Kanglei nationalism ki wakhalon mikup kharadang oirabasu khallabadi miyamgi mafamda maramdam nungsibagi ihul poonba ngamgani. Manipur gi miyamna India nationalism ki wakhalda ungsinduna leirabasu Malen India gi politician singi mafamda Manipur Kanglei pakadai da leibagi haiba phawba khangdabagi mathakta Manipur gi puwari khangdabadagi state asina chakotpagi maikaida khumang choksinba ngamdana leirabra haibasini Manipur gi luchingba singna India nationalism amadi apunba India gi pangal kangkhatnaba chen chongbada masagi haufam satfam oiriba maramdam Kangleipak Manipur gi nationalism gi matangda yelawmi miyamdasu khanganpham thoi proof asi karamna oirakhi haibagi puwari pokpadagi siba phawbagi nat ki thoram parengsing nat ki oiba masana jagoi isai laiwekraba ipa ipusingna leibak asi matau karamna ngalakhi amadi yeknaba singdagi proof ki saktam ngalakhibagi wari singbul sing gi matangda wari liduna khangalabadi ngasigi tungkhol taliba miron mikap thoan bangamgani ngasigi mirol maru oina haugalakliba narol sing ayambana puwari khangba ngamdabadagi maramdam nungsibagi igul cendre marebak maramdangi puwari amadi nat khangnaba hotnabagi mahutta miramgi puwari nainabana khangba haiba amadi chakotpa oina launari masibu laiwekraba ipa ipusingi mapot natana mapot saba migi mapot pu mapot oina lauba mithibong mitambali haina michai thina chairami masimasu hairami langja kobo uchekna wangna paikhatlaga apu masa khakta ubagi thawongni su hairami Kangleipak Manipur haiba furup asi kha nongpok Asia gi leibak singi manungda chahi lising kaya maning tamba leibak oirakhibadagi puwari leiri leibak asigi lengaklongi khongchata ningtamba amuk mangba amuk ningtamba hanjinbagi thawdoksing leitaba natte matamgi pankhiba ningthawrel singi matamda leibak ki ngamkhaigi pak chawbosu leplami adubu matamgi khonglei matung inna leibak asi ing 1949 da India gi Fiwan nungda namtin tinchin hankibadagi India gi state ama oina ngasi phawba leirakhibani adubu laibak thibadi India gi mayai lamda leibangaklongi chukli pairiba singna Manipur amadi masigi puwari khangdaba amadi miraibagi matawgum uba phanglibasi lamda masigi luchingba singi mafamda proof ki wakhalondagi nathairakibadagi oirakhibani haibada haimanba thokloi Manipur gi apunba saktam ngakpa amadi apunbagi pangal sagatpada khwaidagi maru oiribasi maramdam khangba nungsiba nat ki saktam ngakna hingba yamna mamak thoktai masi oina bu honaba luchingba sing maru oina lengaklon gi thawgai pangnaba leiba politician singi thodang chawna lei loinana lamdam asigi miyamna niraga hingbagi hainabidagi lamna leiduna su nombagi hainabi thamduna chinjakta mipal tangdana hingbagi wakhalo lairakpa matamda kanagoma miyoi kanglum amatana proof ki apunba saktamda singnaba ngamloi